Praise the Lord. I give ming Chingkhei Ngamba Haorongbam yengwiriba khwai mayambu ibungo Jisu Christ gi mingda Grace Addict YouTube channel da taram nokchari ngasi chinaw singi mfam da mapu ibungo gi wahai khradang haijege laksabani maramdi phajakhraba sinari mapu ibungo na sembi ba khutsem asi urubada mapu ibungo bu thagataba ngamjade aduna mapu ibungo gi wahai na haibase Johan Pandup ahum gi padatra trukta sumna hai mapu ibungo na taibang pan bu adukki matik nungsi mahaki amatta ngairba machanupa ibungo Jisu Christ dubu pibi mahak pu thajaba mioi khudingmakna sidaduna lomba naidaba hingba pinabigani haiduna ichi nausing ngasi yengbiriba khwai mayamda ayangna haijaningba mapu ibungo na taibang pan bu adukki matik nungsi taibang pan babu haibane Christian singbu haiba nate Muslim singbu haiba nate Hindu singbu haiba nate taibang pan babu taibang mioi babu mioi khudingmakta mapu ibungo gi miengda Hindu haiba leite tongan ba religion haiba leite mapu ibungo gi miengda aikhoi khuding amatta ngaktane mapu ibungo na aikhoi khuding makpu aduki matik nungsibi bagi maramna ngasi aikhoi khuding makse aikhoi khuding makpu kanbiba yana na bagi damakta pap ki kom dagi aikhoi bu kanbiba yana na bagi damakta ibungo Jisu Christ se taibang pan asida thabirak nang aigi ayol aran gi damakta Calvary cross ta I tabiduna ngasi thajaba mioi khuding makta aran khubam gi khudol se pine bikhre chi nausing ngasi isi nausing ni mafamda aina maru oina haijaning basidi ai hakna kanabusu Jisu Christ thajada yade haidna haijaba nachade adubu mapu ibungo ne ichi naw yengbiriba khwai meamu adukki matik nungsi haibase ai haijaning mahaki nungsi bagi khudol se aikhoi lausenjasi khangjasi mahakna aikhoi bu kyam yamna nungsi haibase Jisu Christ na Calvary cross ta I tabiba matamda mafi phawa thongdana nang aigi damakta I tabiduna khubakta yopi jeibi khiba asi sina mahakna aikhoi bu kyam yamna nungsi haibase khangan biribane isi nawsing aigi nungsi jarba isi nawsing aikhoi adum tumduna leiraroisi aikhoi mikap thoklasi dharmagi dharmagi prison dharmagi jail dagi aikhoi thoklasi tongan ba dharma amana amabu nungsinadaba nungsiba leitaba asidagi aikhoi tholaktuna achumba mapu ibungo gi nungsiba aduda yengjaduna taibang malembu sembiba mapu ibungo wa aikhoi thagatminasi maramdi Christ Jisuna nang aibu dharma chenba amamam ohenbire Christ Jisuna nang aibu achumba asengba ponnamakta nungsiba machasing ohenbirabne ichi nawsing ngasi jangjarasi ibungo Jisu Christ da aduga mapu ibungo gi achumba khudol aran khowam gi khudol azo lawsanminasi yengbiriba mayambu ibungo Jisu Christ gi mingda harawba nungaiba amukaswana phangdokjari God bless you.